ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗꯤ ꯄꯨꯛꯅꯣꯟꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯁꯤꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯈꯔ ꯃꯌꯥꯝꯗ ꯈꯨꯗꯣꯟ ꯇꯝꯖꯒꯦ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯑꯩꯒꯤ ꯃꯤꯡ ꯇꯣꯝ ꯀꯧꯖꯩ꯫ ꯑꯩ ꯋꯥꯡꯉꯨꯗꯒꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯉꯁꯤꯗꯒꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯂꯩꯔꯤꯕ ꯂꯩꯀꯥꯏ ꯑꯁꯤꯃꯛꯇꯗ ꯊꯦꯡꯅꯈꯤꯕ ꯀꯤꯔꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯗꯨ ꯌꯥꯎꯁꯪꯅꯤ꯫ ꯑꯩꯁꯨ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯏꯝꯐꯥꯜꯗ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩꯁꯨ ꯀ꯭ꯂꯥꯁ 12ꯀꯤ ꯑꯦꯛꯖꯥꯝ ꯄꯤꯔꯝꯃꯒ ꯌꯨꯝꯂꯣꯝꯗ ꯊꯣꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯌꯥꯎꯁꯪꯒꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯟꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯏꯃꯥꯟꯅꯕ ꯈꯔ ꯂꯥꯛꯇꯨꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯚꯥꯏ ꯇꯣꯝ, ꯉꯁꯤꯗꯤ ꯊꯪꯅꯕ ꯈꯨꯟꯗ ꯊꯥꯕꯜ ꯂꯩ꯫ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯂꯨꯁꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯍꯣꯏ ꯆꯠꯂꯨꯁꯤ, ꯍꯣꯔꯦꯟ ꯊꯦꯡꯅꯔꯁꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯑꯃꯨꯛ ꯊꯦꯡꯅꯗꯨꯅ ꯊꯥꯕꯜ ꯆꯣꯡꯕꯗꯨ ꯆꯠꯂꯝꯃꯤ꯫ ꯊꯥꯕꯜ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯍꯟ ꯈꯔꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯩ ꯎꯕꯗ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ "ꯇꯣꯝ, ꯅꯪ ꯎꯗ ꯀꯨꯏꯔꯦ, ꯀꯔꯝ ꯀꯥꯟꯗ ꯊꯣꯔꯛꯀꯦ?" ꯍꯪꯉꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ "ꯗꯥ ꯁꯨꯕꯥꯁ, ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯃꯥꯡꯗ ꯂꯥꯛꯄꯅꯤ꯫ ꯎꯗ ꯀꯨꯏꯔꯦ ꯗꯥ ꯁꯨꯕꯥꯁ ꯍꯣꯏꯁꯨ" ꯍꯥꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯤ ꯑꯩꯈꯣꯏꯁꯨ ꯊꯥꯕꯜ ꯑꯗꯨ ꯆꯣꯡꯃꯤꯟꯅꯔꯝꯃꯤ꯫ ꯊꯥꯕꯜ ꯍꯦꯛ ꯂꯣꯏꯁꯤꯜꯂꯛꯄꯒꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯄꯨꯟꯅ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯃꯤꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯥ ꯁꯨꯕꯥꯁ ꯍꯥꯏꯔꯤꯕ ꯏꯌꯥꯝꯕ ꯑꯁꯤ ꯑꯩꯈꯣꯏꯒ ꯌꯨꯝꯂꯣꯝꯗ ꯁꯨꯝ ꯍꯜꯂꯛꯃꯤꯟꯅꯔꯛꯄꯗ ꯃꯁꯥꯗ ꯏꯄꯥ ꯄꯥꯈꯠꯄꯒꯨꯝꯕ ꯑꯃꯗꯤ ꯃꯃꯪꯗꯁꯨ ꯅꯨꯄꯤ ꯑꯃꯅ ꯍꯦꯛꯇ ꯀꯧꯊꯣꯔꯛꯏ ꯀꯥꯏꯅ ꯑꯩꯈꯣꯏꯗ ꯁꯨꯝ ꯋꯥꯔꯤ ꯇꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯁꯨ ꯀꯥ ꯍꯦꯟꯅ ꯃꯥꯒꯤ ꯋꯥꯔꯤ ꯑꯗꯨꯗ ꯂꯨꯞꯄꯨꯗꯦ꯫ ꯏꯆꯝ ꯆꯝꯅ "ꯗꯥ ꯁꯨꯕꯥꯁ, ꯀꯔꯤꯁꯨ ꯑꯣꯏꯔꯝꯃꯣꯏꯗ, ꯇꯨꯝꯃꯝꯗꯥꯏꯗ ꯊꯋꯥꯏꯃꯤ ꯀꯧꯁꯤꯜꯂꯒ ꯇꯨꯝꯃꯣ" ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯑꯩꯈꯣই ꯃꯔꯤ ꯃꯉꯥꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯃꯃꯥꯡꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯏꯁꯥꯗ ꯀꯤꯊꯤꯛ ꯀꯤꯔꯨꯝ ꯑꯃ ꯏꯇꯧ ꯇꯧꯔꯝꯃꯤ꯫ ꯑꯍꯤꯡꯒ ꯑꯣꯏꯕꯒ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗꯁꯨ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯏꯟꯅꯔꯛꯄꯗꯧꯅ ꯁꯣꯠ ꯁꯣꯠ ꯆꯤꯡꯉꯒ ꯏꯟꯅꯔꯛꯄ ꯃꯈꯣꯟ ꯀꯌꯥ ꯑꯃꯁꯨ ꯇꯥꯏ꯫ ꯇꯨꯡ ꯑꯣꯟꯊꯣꯛꯑꯒ ꯌꯦꯡꯉꯨꯕ ꯃꯇꯝꯗꯁꯨ ꯀꯅꯥꯁꯨ ꯍꯦꯛ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗꯗꯤ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯑꯍꯦꯟꯕ ꯋꯥꯈꯜꯗꯤ ꯈꯟꯅꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨꯗ ꯃꯥꯒꯤ ꯊꯣꯡꯒꯥꯟ ꯒꯦꯠ ꯃꯄꯥ ꯌꯧꯅꯔꯛꯇꯨꯅ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯂꯩꯅꯍꯧꯈꯤ꯫ ꯗꯥ ꯁꯨꯕꯥꯁ ꯍꯥꯏꯔꯤꯕ ꯏꯌꯥꯝꯕ ꯑꯁꯤꯒ ꯑꯩꯒꯗꯤ ꯃꯅꯨꯡꯁꯨ ꯈꯔꯆꯪꯉꯤ꯫ ꯌꯨꯝꯁꯨ ꯊꯣꯡꯒꯥꯟ ꯒꯦꯠ 10ꯃꯨꯛ ꯀꯥꯟꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯏꯕꯥꯅꯤꯁꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯁꯨꯝ ꯂꯥꯛꯄꯗ ꯃꯇꯝ ꯑꯗꯨꯗ ꯗꯥ ꯁꯨꯕꯥꯁꯀꯤ ꯊꯣꯡꯒꯥꯟ ꯒꯦꯠ ꯃꯄꯥꯗ ꯃꯈꯣꯏ ꯃꯃꯥ ꯃꯥꯟꯕ ꯑꯃ ꯂꯦꯞꯄꯒ ꯂꯩꯕ ꯑꯃ ꯏꯕꯥꯅꯤꯅ ꯎꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯗꯥ ꯁꯨꯕꯥꯁꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯗꯥ ꯁꯨꯕꯥꯁ, ꯅꯣꯏ ꯃꯥꯁꯦ ꯅꯪꯗ ꯂꯨꯅ ꯇꯧꯔꯤꯕꯖꯥꯠꯅꯤ꯫ ꯑꯥꯗꯒꯤꯁꯤ ꯅꯣꯏ ꯏꯃꯥ ꯅꯠꯇ꯭ꯔꯣ ꯊꯣꯡꯒꯥꯟꯗ ꯂꯦꯞꯄꯤꯁꯦ?" ꯍꯪꯉꯝꯃꯤ꯫ ꯗꯥ ꯁꯨꯕꯥꯁꯅ ꯑꯃꯨꯛ, "ꯇꯣꯝ, ꯑꯩꯈꯣꯏ ꯃꯥꯗꯤ ꯉꯟꯇꯥ ꯇꯨꯝꯒꯟꯕꯅꯤ꯫ ꯅꯣꯡꯃꯇ ꯑꯩꯕꯨ ꯊꯣꯡꯒꯥꯟ ꯒꯦꯠꯇ ꯊꯣꯛꯑꯒ ꯉꯥꯏꯔꯝꯗꯦ꯫ ꯑꯣꯏꯔꯝꯃꯣꯏꯗ, ꯃꯤ ꯑꯇꯣꯞꯄ ꯑꯣꯏꯔꯝꯒꯅꯤ" ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯗꯥ ꯁꯨꯕꯥꯁꯀ ꯑꯩꯒ ꯁꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯃꯈꯣꯏ ꯊꯣꯡꯒꯥꯟ ꯒꯦꯠ ꯃꯄꯥ ꯑꯗꯨ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯗ ꯉꯁꯥꯏ ꯃꯃꯥꯡꯗ ꯎꯈꯤꯕ ꯃꯈꯣꯏ ꯊꯣꯡꯒꯥꯟꯗ ꯂꯦꯞꯄꯝꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯈꯤꯗꯦ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯨ ꯏꯁꯥꯗ ꯄꯨꯡꯉꯛ ꯉꯛꯆꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯃꯃꯥꯡꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯕ ꯃꯇꯧ ꯑꯃꯗ ꯇꯨꯡꯗ ꯃꯤꯑꯣꯏ ꯑꯃꯅ ꯁꯨꯝ ꯏꯟꯅꯔꯛꯄꯒꯤ ꯁꯥꯎꯝ ꯑꯃꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯀꯤꯁꯨ ꯌꯥꯝꯅ ꯀꯤꯖꯔꯝꯃꯤ꯫ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯌꯨꯝ ꯌꯧꯔꯦ꯫ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯑꯩꯁꯨ ꯐꯃꯨꯡꯗ ꯆꯪꯉꯒ ꯑꯗꯨꯝ ꯇꯨꯝꯁꯤꯜꯂꯝꯃꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯁꯨꯃꯥꯡꯗ ꯋꯥ ꯂꯥꯡꯅꯕꯒꯤ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯛꯈꯤ꯫ ꯑꯩꯁꯨ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯒ ꯁꯨꯃꯥꯡꯗ ꯊꯣꯛꯇꯨꯅ ꯏꯃꯥꯗ, "ꯏꯃꯥ, ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ?" ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯕꯨꯡꯉꯣ, ꯅꯈꯣꯏ ꯗꯥ ꯁꯨꯕꯥꯁꯇꯣ ꯑꯍꯤꯡ ꯇꯨꯝꯕꯗ ꯍꯧꯒꯠꯂꯛꯇ꯭ꯔꯦ ꯍꯥꯏ꯫ ꯃꯉꯥꯛꯅꯕ ꯍꯥꯏꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯅꯣꯏꯕꯨ ꯉꯔꯥꯡ ꯊꯦꯡꯅꯗ꯭ꯔꯣ?" ꯍꯪꯉꯛꯈꯤ꯫ ꯏꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯗꯤ ꯏꯁꯥꯗ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯈꯟꯖꯜꯂꯨꯔꯒꯁꯨ ꯉꯔꯥꯡꯒꯤ ꯃꯇꯧ ꯑꯗꯨꯒ ꯉꯁꯤ ꯑꯣꯏꯔꯝꯃꯤꯁꯤꯒ ꯏꯁꯥꯗ ꯄꯨꯡꯀꯤꯗ ꯀꯤꯖꯔꯛꯈꯤ꯫ ꯉꯔꯥꯡ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯃꯤꯟꯅꯈꯤꯕ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯃꯁꯥꯗ ꯏꯄꯥ ꯄꯥꯈꯠꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯈꯤ꯫ ꯑꯩꯅꯁꯨ ꯏꯃꯥ ꯍꯣꯏ ꯕꯕꯥ ꯍꯣꯏ ꯃꯌꯥꯝ ꯇꯤꯜꯂꯤꯕ ꯃꯔꯛ ꯑꯗꯨꯗ ꯋꯥꯔꯤ ꯇꯝꯃꯤ ꯉꯔꯥꯡꯒꯤ ꯃꯇꯧ ꯑꯗꯨ꯫ ꯃꯗꯨꯗ ꯑꯍꯟꯁꯤꯡꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯅꯈꯣꯏꯅ ꯃꯥꯒ ꯉꯔꯥꯡ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯀꯤꯖꯔꯤꯕꯗꯨ ꯉꯁꯤ ꯃꯥ ꯂꯧꯔꯝꯗꯥꯏꯒꯤ ꯃꯥꯒꯤ ꯃꯇꯨꯡꯗ ꯂꯥꯏꯁꯤꯡꯅ ꯏꯟꯅꯔꯒ ꯂꯩꯔꯦ, ꯑꯗꯨꯒꯤꯅꯤ꯫ ꯈꯪꯗꯦ, ꯃꯈꯣꯏ ꯏꯃꯨꯡꯁꯨ ꯑꯉꯥꯡ ꯑꯗꯨꯅ ꯃꯃꯪ ꯃꯍꯥ ꯇꯣꯏꯅ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯂꯥꯏ ꯇꯤꯟ ꯅꯤꯡꯊꯤꯖꯅ ꯈꯣꯏꯔꯝꯕꯤꯔꯝꯃꯒꯗꯤ ꯈꯔꯁꯨ ꯐꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯃꯥꯒꯤꯁꯨ ꯃꯇꯝ ꯂꯥꯛꯇꯨꯅ ꯄꯨꯈꯤꯕꯅꯤ" ꯍꯥꯏꯔꯛꯈꯤ꯫ ꯏꯃꯥꯟꯅꯕꯁꯤꯡꯒꯁꯨ ꯑꯩꯈꯣই ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯏꯁꯥꯗ ꯑꯀꯤꯕ ꯑꯃ ꯄꯣꯛꯏꯕꯗꯨ ꯗꯥ ꯁꯨꯕꯥꯁ ꯁꯨꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕꯖꯥꯠꯅꯤ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯗꯥ ꯁꯨꯕꯥꯁ ꯍꯦꯛ ꯂꯩꯈꯤꯗꯕꯒ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤ ꯆꯤꯕꯣꯟ ꯋꯥ ꯈꯔ ꯉꯥꯡꯅꯕ ꯍꯧꯔꯛꯈꯤ꯫ ꯃꯗꯨꯗꯤ ꯂꯩꯀꯥꯏ ꯑꯁꯤ ꯃꯤꯁꯤ ꯆꯥꯗꯅ ꯁꯤꯕ ꯌꯥꯎꯔꯕꯅꯤꯅ ꯈꯔ ꯃꯅꯤꯟ ꯅꯥꯏꯔꯦ꯫ ꯑꯍꯤꯡꯗ ꯃꯃꯤ ꯁꯥꯃꯤ ꯇꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯤꯒꯤ ꯃꯇꯨꯡ ꯍꯦꯛꯇ ꯏꯟꯅꯔꯛꯏ ꯍꯥꯏꯅꯔꯛꯈꯤ꯫ ꯋꯥꯔꯤ ꯄꯨꯝꯕꯁꯤꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯑꯃꯗ
ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯅꯨꯃꯤꯗꯥꯡ ꯊꯣꯛꯄ ꯀꯤꯅꯔꯝꯃꯤ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯩꯁꯨ ꯌꯨꯝꯗ ꯏꯅꯥꯎꯅꯨꯄꯥꯒ ꯑꯩꯒ ꯐꯃꯨꯡꯗ ꯒꯦꯝ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯑꯩꯈꯣꯏ ꯃꯥꯝꯇꯣꯟꯗ ꯖ꯭ꯋꯥꯔ ꯁꯥꯟꯅꯔꯨꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯇ ꯈꯔ ꯊꯦꯡꯊꯣꯛꯈ꯭ꯔꯦ ꯃꯇꯦꯛ ꯑꯃꯠꯇ ꯊꯤꯟꯕꯤꯌꯨ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯁꯨ ꯃꯤꯇꯣꯞꯁꯨ ꯅꯠꯇꯦ ꯃꯥꯝꯇꯣꯟꯅꯤ ꯈꯟꯗꯨꯅ ꯀꯤꯅ ꯑꯍꯤꯡ ꯑꯗꯨꯗ ꯏꯅꯥꯎꯅꯨꯄꯥꯒꯩꯒ ꯇꯧꯔꯒ ꯃꯥꯝꯇꯣꯟꯕꯨ ꯃꯇꯦꯛ ꯑꯃ ꯊꯤꯟꯗꯣꯛꯄ ꯊꯣꯔꯛꯈꯤ ꯄꯨꯡꯁꯨ ꯅꯨꯃꯤꯗꯥꯡꯒꯤ 7:30 ꯇꯥꯔꯦ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯁꯨꯝ ꯂꯥꯛꯄꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯪ ꯑꯃ ꯂꯩ ꯃꯪ ꯑꯗꯨꯒꯤ ꯃꯅꯥꯛꯇꯁꯨ ꯋꯦꯇꯤꯡ ꯁꯤꯠ ꯑꯃ ꯂꯩ ꯃꯗꯨꯒꯤ ꯋꯦꯇꯤꯡ ꯁꯤꯠ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯃ ꯁꯨꯝ ꯂꯦꯞꯄꯒ ꯂꯩꯕ ꯑꯃ ꯑꯩꯈꯣꯏꯅ ꯎꯔꯛꯈꯤ ꯇꯧꯕꯗꯨꯕꯨ ꯑꯩꯈꯣꯏ ꯑꯍꯨꯝ ꯁꯨꯕꯅꯤꯅ ꯋꯥꯈꯟꯗꯕꯨꯗꯤ ꯀꯌꯥ ꯀꯤꯕ ꯄꯣꯛꯂꯝꯗꯦ ꯀꯣꯟꯅꯗꯤ ꯋꯦꯇꯤꯡ ꯁꯤꯠ ꯃꯌꯥ ꯑꯗꯨꯗ ꯁꯨm ꯅꯛꯁꯤꯜꯂꯛꯄꯗ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯃꯃꯤ ꯁꯥꯃꯤ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯃꯃꯥꯡꯗ ꯑꯁꯨꯛꯄ ꯑꯃꯝꯕ ꯃꯔꯛ ꯑꯃꯗ ꯆꯪꯈꯤ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯏꯅꯥꯎꯅꯨꯄꯥꯒ ꯑꯩꯒꯁꯨ ꯃꯥꯝꯇꯣꯟꯕꯨ ꯃꯐꯝ ꯑꯗꯨꯗ ꯍꯨꯟꯗꯣꯛꯂꯝꯂꯒ ꯌꯨꯝ ꯇꯝꯅ ꯀꯟꯅ ꯆꯦꯜꯂꯛꯈꯤ ꯃꯥꯝꯇꯣꯟꯁꯨ ꯑꯩꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯤꯖꯔꯛꯇꯅ ꯃꯥꯁꯨ ꯃꯃꯥꯡ ꯄꯥꯡꯅ ꯀꯟꯅ ꯆꯦꯟꯈꯤ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒꯗꯤ ꯏꯃꯥꯅ ꯃꯥꯝꯇꯣꯟꯗ ꯑꯍꯤꯡ ꯑꯗꯨ ꯀꯔꯤꯁꯨ ꯇꯧꯗꯅ ꯌꯨꯝꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯌꯧꯕ ꯅꯠꯇ꯭ꯔꯣ ꯍꯪꯕꯗ ꯃꯥꯝꯇꯣꯟꯅ ꯁꯨꯝꯅ ꯈꯨꯝꯃꯛꯈꯤ ꯑꯩꯁꯨ ꯑꯉꯥꯡ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯤꯃꯟꯈꯤꯗꯨꯅ ꯄꯥꯈꯠ ꯆꯦꯟꯕꯗ ꯌꯨꯝ ꯌꯧꯈꯤꯕꯒ ꯑꯃꯠꯇ ꯈꯪꯍꯧꯗ꯭ꯔꯦ ꯏꯆꯦ ꯑꯩ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ ꯑꯃꯨꯛ ꯍꯟꯅ ꯅꯈꯣꯏ ꯂꯩꯀꯥꯏꯗ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯂꯥꯛꯆꯔꯔꯣꯏ ꯍꯥꯏꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯣꯟꯅꯗꯤ ꯗꯥ ꯁꯨꯕꯥꯁꯀꯤ ꯁꯣꯔꯥꯠ ꯃꯊꯧ ꯃꯉꯝ ꯅꯤꯡꯊꯤꯖꯅ ꯄꯥꯡꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯍꯥꯟꯅ ꯂꯩꯀꯥꯏꯗ ꯇꯝꯅꯔꯝꯕꯁꯤꯡ ꯑꯗꯨ ꯇꯞꯅ ꯐꯈꯤ ꯀꯣꯟꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯕꯗꯁꯨ ꯁꯨꯃꯥꯏꯅ ꯂꯩꯀꯥꯏ ꯑꯃꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯕ ꯑꯃꯗꯤ ꯃꯩꯉꯥꯛꯅꯔꯒ ꯁꯤꯕ ꯌꯥꯎꯕꯁꯤ ꯂꯥꯏ ꯇꯤꯟ ꯈꯔ ꯀꯜꯂꯤ ꯍꯥꯏ ꯃꯁꯤꯒꯨꯝꯕꯁꯤ ꯂꯥꯏꯅ ꯍꯤꯡꯇꯠꯂꯒ ꯄꯨꯕꯒꯨꯝꯕꯅꯤ ꯍꯥꯏꯔꯛꯈꯤ ꯃꯌꯥꯝ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯥꯏꯗ ꯂꯣꯏꯖꯔꯤ ꯑꯅꯤꯁꯨꯕ ꯋꯥꯔꯤꯁꯤ ꯑꯃꯨꯛ ꯃꯌꯥꯝꯗ ꯈꯨꯗꯣꯟ ꯇꯝꯖꯒꯤ ꯋꯥꯔꯤ ꯑꯁꯤ ꯆꯍꯤ 3ꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯗꯦꯜꯂꯤꯗ ꯂꯩꯔꯤꯉꯩꯗ ꯊꯦꯡꯅꯔꯛꯈꯤꯕ ꯀꯤꯔꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯊꯕꯛ ꯃꯐꯝ ꯑꯁꯤꯒ ꯑꯩꯅ ꯂꯩꯔꯛꯄ ꯔꯦꯟ ꯑꯗꯨꯒ ꯌꯥꯝꯅ ꯂꯥꯞꯅꯔꯝꯃꯤ ꯃꯗꯨꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯏꯁꯥꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ ꯂꯝꯕꯦꯟꯗ ꯇ꯭ꯔꯥꯐꯤꯛ ꯖꯥꯝꯒ ꯑꯣꯏꯔꯒꯗꯤ ꯊꯕꯛ ꯃꯐꯝꯗ ꯊꯦꯡꯅ ꯍꯦꯛꯇ ꯌꯧꯏ ꯑꯩꯈꯣꯏ ꯑꯣꯐꯤꯁꯀꯤ ꯕꯣꯁ ꯑꯗꯨꯅꯁꯨ ꯑꯩꯈꯣꯏꯗ ꯊꯕꯛ ꯊꯦꯡꯕꯒꯤ ꯌꯥꯝꯅ ꯉꯥꯡꯉꯝꯃꯤ ꯃꯇꯧ ꯀꯌꯥꯁꯤꯗ ꯑꯩꯈꯣꯏꯁꯨ ꯊꯕꯛ ꯃꯐꯝ ꯑꯣꯐꯤꯁ ꯑꯗꯨꯒ ꯈꯔ ꯅꯛꯅꯅ ꯂꯩꯕ ꯌꯥꯕ ꯔꯦꯟ ꯑꯃ ꯊꯤꯕ ꯍꯧꯔꯝꯃꯤ ꯑꯗꯨꯕꯨ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯐꯝ ꯑꯗꯥꯏꯗ ꯔꯦꯟ ꯑꯍꯣꯡꯕ ꯑꯃ ꯂꯩ ꯏꯃꯥꯟꯅꯕꯤꯒꯤ ꯃꯕꯨꯡꯁꯤꯡꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯐꯝꯅꯤ ꯃꯗꯨꯗ ꯑꯣꯏꯅ ꯂꯩꯔꯁꯤ ꯍꯥꯏꯅꯔꯝꯃꯤ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯑꯅꯤ ꯑꯃꯒ ꯑꯩꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯂꯩꯔꯝꯃꯤ ꯀꯥꯁꯨ 2 ꯄꯤꯔꯝꯃꯤ ꯖꯒꯥ ꯑꯗꯨꯁꯨ ꯑꯍꯥꯟꯕ ꯍꯦꯛ ꯆꯪꯕꯗꯗꯤ ꯋꯥꯈꯟꯗ ꯀꯔꯤꯁꯨ ꯈꯜꯂꯝꯗꯦ ꯍꯥꯏꯕꯗꯤ ꯂꯩꯕꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯒꯗꯕ ꯃꯐꯝ ꯃꯥꯜꯂꯝꯃꯤ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯩꯁꯨ ꯀꯥ ꯑꯗꯨꯗ ꯍꯦꯛ ꯇꯨꯝꯊꯕꯒ ꯏꯁꯥꯗ ꯇꯨꯝꯅꯤꯡꯉꯒ ꯇꯨꯝꯊꯕ ꯁꯨꯛꯌꯥ ꯌꯥꯔꯝꯗꯦ ꯀꯣꯟꯅꯗꯤ ꯑꯩꯁꯨ ꯌꯥꯝꯅ ꯋꯥꯅ ꯍꯌꯦꯡ ꯊꯕꯛ ꯆꯠꯄ ꯊꯦꯡꯈꯤꯅꯕꯅꯤ ꯈꯟꯗꯨꯅ ꯅꯝꯐꯨꯗ ꯇꯨꯝꯁꯤꯜꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯦ ꯌꯥꯝꯅ ꯀꯟꯅ ꯃꯦꯉꯥꯛꯅꯔꯝꯃꯤ ꯍꯥꯏꯕꯗꯤ ꯃꯤꯑꯣꯏ ꯑꯃꯅ ꯑꯩꯒꯤ ꯏꯊꯛꯇ ꯅꯝꯁꯤꯜꯂꯛꯄꯒꯤ ꯃꯇꯧ ꯑꯃꯗ ꯏꯁꯥꯗ ꯐꯥꯎꯔꯛꯈꯤ ꯑꯩꯒꯤ ꯃꯪ ꯑꯗꯨꯗꯁꯨ ꯑꯩꯁꯦ ꯌꯨꯝꯒꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯒꯤ ꯀꯥꯗ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯏꯆꯥꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕꯗꯣ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯗꯧꯔꯦ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯑꯒ ꯆꯠꯍꯧꯔꯣ ꯍꯥꯏꯕꯤꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯑꯩꯁꯨ ꯌꯥꯝꯅ ꯋꯥꯅ ꯃꯤꯀꯞ ꯊꯣꯔꯛꯈꯤ ꯋꯥꯈꯟꯗꯁꯨ ꯃꯀꯨꯃꯪ ꯑꯣꯏꯔꯝꯒꯅꯤ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯔꯦꯟꯇ ꯂꯩꯔꯒꯗ ꯂꯥꯛꯄꯅꯤ ꯅꯣꯡꯃꯇ ꯃꯉꯥꯛꯅꯗꯦ ꯅꯣꯡ ꯐꯥꯗꯣꯛꯀꯤ ꯋꯥꯅꯤ ꯈꯟꯇꯣꯛꯑꯝꯃꯤ ꯏꯁꯥꯒꯤ ꯑꯣꯏꯅꯁꯨ ꯑꯩꯁꯦ ꯀꯌꯥ ꯀꯤꯒꯟꯗꯦ ꯅꯨꯃꯤꯠꯇꯨꯃꯗꯤ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗꯁꯨ ꯊꯕꯛ ꯆꯠꯂꯨꯔꯒ ꯍꯜꯂꯛꯑꯝꯃꯤ ꯀꯥ 2 ꯁꯨꯕꯗ ꯑꯩꯁꯨ ꯉꯔꯥꯡ ꯃꯉꯥꯛꯅꯈꯤꯕ ꯀꯥ ꯑꯗꯨꯗ ꯇꯨꯝꯕꯗ ꯏꯁꯥꯗ ꯈꯔ ꯍꯩꯅꯗꯕ ꯑꯃ ꯄꯣꯛꯂꯛꯄꯗꯒꯤ ꯑꯇꯣꯞꯄ ꯊꯪꯅꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯑꯣꯏꯅ ꯏꯃꯥꯟꯅꯕꯤ ꯑꯃꯒ ꯑꯩꯒ ꯇꯨꯝꯃꯤꯟꯅꯔꯝꯃꯤ ꯑꯍꯤꯡ ꯑꯗꯨꯗꯁꯨ ꯑꯩꯅ ꯇꯨꯝꯊꯕ ꯍꯦꯛ ꯍꯧꯔꯛꯄꯗ ꯑꯩꯒꯤ ꯅꯪꯒꯟ ꯃꯌꯥꯗ ꯃꯤꯑꯣꯏ ꯑꯃꯅ ꯊꯦꯡꯉꯛꯄꯗꯧꯅ ꯃꯤꯒꯤ ꯏꯅꯤꯟꯒꯨꯝꯕ ꯐꯣꯡ ꯁꯥꯕ ꯑꯃ ꯏꯁꯥꯗ ꯐꯥꯎꯔꯛꯈꯤ ꯑꯩꯒꯤ ꯆꯤꯟ ꯑꯁꯤꯁꯨ ꯈꯨꯠ ꯑꯃꯅ ꯃꯦꯟꯁꯤꯜꯂꯛꯄꯗꯧꯅ ꯇꯧꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗꯁꯨ ꯑꯩꯁꯦ ꯏꯁꯥꯗ ꯏꯅꯝ ꯍꯦꯛ ꯅꯝꯁꯤꯜꯂꯒ ꯃꯤꯀꯞ ꯊꯣꯛꯀꯦ ꯈꯟꯕꯁꯤ ꯉꯝꯃꯝꯗꯦ ꯏꯁꯥꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯩꯖꯕꯤ ꯄꯥꯡꯒꯟ ꯊꯧꯅꯥ ꯁꯤꯖꯤꯟꯅꯔꯒ ꯀꯣꯟꯅꯗꯤ ꯌꯥꯝꯅ ꯋꯥꯅ ꯃꯤꯀꯞ ꯊꯣꯔꯛꯈꯤ ꯏꯁꯥꯗꯁꯨ ꯃꯁꯤꯕꯨ ꯀꯔꯤꯅꯣ ꯈꯟꯗꯨꯅ ꯀꯥ ꯑꯗꯨꯗꯒꯤꯁꯨ ꯑꯩ ꯀꯞꯇꯨꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯑꯝꯃꯤ ꯑꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯏꯃꯥꯟꯅꯕꯤ ꯑꯅꯤꯗꯨꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯀꯩꯗꯧꯔꯒꯦ ꯁꯨꯄ꯭ꯔꯤꯌꯥ ꯍꯪꯉꯛꯈꯤ ꯃꯗꯨꯗ ꯑꯩꯅ ꯋꯥꯔꯤ ꯄꯨꯝꯕ ꯃꯈꯣꯏꯗꯁꯨ ꯇꯝꯃꯤ ꯀꯣꯟꯅꯗꯤ ꯏꯃꯥꯟꯅꯕꯤ ꯃꯣꯅꯤꯀꯥꯅ ꯃꯥꯒ ꯑꯣꯏꯅ ꯇꯨꯝꯃꯁꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯑꯩꯈꯣꯏ ꯂꯩꯔꯤꯁꯤꯗꯤ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯃꯥꯡꯗ ꯑꯃꯨꯛꯐꯥꯎ ꯁꯨꯃꯥꯏꯅ ꯊꯦꯡꯅꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯍꯤꯡ ꯇꯨꯝꯕꯗꯨ ꯀꯤꯖꯔꯝꯃꯤ ꯀꯣꯟꯅꯗꯤ ꯏꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯑꯩꯕꯨ ꯐꯥꯊꯕꯤꯔꯒ ꯑꯩꯁꯨ ꯏꯃꯥꯟꯅꯕꯤ ꯑꯃꯒ ꯇꯨꯝꯃꯤꯟꯅꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗꯁꯨ ꯑꯩꯒ ꯇꯨꯝꯃꯤꯟꯅꯔꯤꯕ ꯏꯃꯥꯟꯅꯕꯤ ꯑꯗꯨꯁꯨ ꯑꯃꯨꯛ ꯑꯍꯤꯡ ꯑꯗꯨꯗ ꯃꯁꯥꯗ ꯍꯦꯛ ꯆꯤꯡꯉꯒ ꯌꯥꯝꯅ ꯀꯟꯅ ꯃꯉꯥꯛꯅꯔꯛꯈꯤ ꯍꯟꯗꯛꯇꯤ ꯑꯩꯁꯨ ꯏꯁꯥꯗ ꯀꯤꯕꯗ ꯂꯣꯏꯈ꯭ꯔꯦ ꯏꯃꯥꯟꯅꯕꯤ ꯑꯗꯨꯕꯨꯁꯨ ꯑꯩꯅ ꯇꯞꯅ ꯃꯁꯥ ꯅꯣꯝꯃꯒ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯧꯗꯣꯛꯄꯤꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯒꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯐꯃꯨꯡꯗ ꯐꯝꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯀꯩꯅꯣ ꯃꯐꯝ ꯑꯁꯤꯕꯨ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯇꯣꯏꯅ ꯑꯍꯤꯡꯗ ꯃꯉꯥꯛꯅꯕ ꯀꯥꯗꯤ ꯑꯃꯨꯛꯐꯥꯎ ꯊꯦꯡꯅꯔꯛꯇ꯭ꯔꯤ
ꯃꯐꯝ ꯈꯔ ꯆꯥꯔꯦ ꯍꯥꯏꯗꯅ ꯖꯒꯥ ꯑꯁꯤꯗ ꯂꯩꯔꯨꯕꯁꯤꯗꯤ ꯑꯀꯤꯕ ꯃꯇꯧ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯗꯥꯎꯁꯤꯗꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯏꯃꯥꯟꯅꯕꯤ ꯑꯃꯅ ꯑꯃꯨꯛ ꯃꯇꯝ ꯈꯔ ꯌꯦꯡꯉꯁꯤ, ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯁꯨꯔꯤ, ꯌꯥꯗ꯭ꯔꯒꯅ ꯖꯒꯥ ꯑꯁꯤ ꯊꯥꯗꯣꯛꯑꯒ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯍꯣꯡꯅꯕ ꯇꯧꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯑꯃꯨꯛ ꯑꯩꯁꯦ ꯏꯊꯥ ꯊꯥꯖꯗꯕ ꯃꯇꯧ ꯑꯃꯗ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯤꯀꯨꯞ ꯑꯃꯗ ꯑꯃꯨꯛ ꯃꯩꯉꯥꯛꯅꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯑꯩꯁꯨ ꯊꯕꯛ ꯆꯠꯅꯕ ꯐꯣꯟꯗ ꯑꯂꯥꯔꯝ ꯊꯅꯝꯃꯤ꯫ ꯑꯂꯥꯔꯝ ꯑꯗꯨ ꯍꯦꯛ ꯈꯤꯡꯉꯛꯄꯒ ꯑꯩꯁꯨ ꯃꯤꯀꯞ ꯊꯣꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯀꯣꯛꯀꯤ ꯀꯥꯡꯊꯣꯟ ꯃꯌꯥꯗ ꯃꯤꯑꯣꯏ ꯑꯃ ꯁꯨꯝ ꯂꯦꯞꯄꯒ ꯂꯩꯕꯒꯤ ꯁꯥꯅꯤꯜ ꯑꯃ ꯏꯁꯥꯗ ꯐꯥꯎꯔꯝꯃꯤ꯫ ꯈꯨꯠ ꯑꯃꯅꯁꯨ ꯑꯩꯒꯤ ꯂꯋꯥꯏꯗ ꯁꯨꯝ ꯊꯦꯡꯉꯛꯈꯤ꯫ ꯃꯗꯨꯗꯩꯁꯨ ꯀꯅꯥ ꯑꯣꯏꯕꯖꯥꯠꯅꯣ ꯌꯦꯡꯗꯗꯤ ꯌꯦꯡꯉꯒꯦ ꯈꯟꯗꯨꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯀꯦ ꯇꯧꯕꯗ ꯏꯁꯥꯗ ꯃꯤ ꯑꯃꯅ ꯀꯟꯅ ꯅꯝꯃꯛꯈꯤ, ꯍꯧꯒꯠꯄ ꯉꯝꯗꯅꯕꯒꯤ ꯃꯑꯣꯡꯗ꯫ ꯃꯇꯝ ꯑꯗꯨꯗꯁꯨ ꯑꯩꯁꯦ ꯀꯤꯗꯅ ꯀꯞꯄꯒ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯑꯩꯒ ꯂꯩꯃꯤꯟꯅꯕ ꯏꯃꯥꯟꯅꯕꯤ ꯑꯅꯤꯗꯨꯁꯨ ꯃꯕꯥꯅꯤꯗꯤ ꯍꯥꯟꯅ ꯍꯧꯒꯠꯈ꯭ꯔꯦ꯫ ꯃꯕꯥꯅꯤꯁꯨ ꯋꯥꯁꯔꯨꯝ ꯂꯣꯝꯗꯒꯤ ꯆꯦꯜꯂꯛꯈꯤ꯫ ꯑꯩꯁꯨ ꯃꯈꯣꯏ ꯍꯦꯛ ꯆꯪꯉꯛꯄꯗꯒꯤꯗꯤ ꯏꯁꯥꯁꯦ ꯈꯪꯌꯥꯡ ꯌꯥꯡꯊꯣꯔꯛꯈꯤ꯫ ꯀꯣꯟꯅꯗꯤ ꯑꯩꯁꯨ ꯌꯨꯝꯒꯤ ꯏꯃꯥ ꯕꯕꯥꯗ ꯐꯣꯟ ꯇꯧꯔꯒ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯇꯝꯃꯝꯃꯤ꯫ ꯌꯨꯝꯒꯤ ꯏꯃꯥꯁꯨ ꯃꯁꯥꯗ ꯂꯥꯏꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤꯠ ꯈꯔ ꯌꯥꯎꯖꯩ꯫ ꯏꯃꯥꯒꯤ ꯃꯪꯇꯥꯛꯁꯨ ꯌꯥꯝꯅ ꯆꯨꯝꯒꯜꯂꯤ꯫ ꯏꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯕꯦꯝꯃ, ꯏꯃꯥꯅ ꯃꯤꯠ ꯎꯏꯁꯜꯂꯒ ꯌꯦꯡꯕꯗ ꯅꯈꯣꯏ ꯀꯥꯗ ꯂꯩꯈꯤꯗꯕ ꯊꯋꯥꯏ ꯑꯅꯤꯈꯛ ꯎꯏ꯫ ꯑꯗꯨ ꯐꯔꯦ, ꯅꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯀꯨꯏꯅ ꯂꯩꯊꯔꯅꯨ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯖꯒꯥ ꯑꯇꯣꯞꯄ ꯑꯃꯗ ꯍꯣꯡꯗꯣꯛꯎ꯫ ꯀꯌꯥ ꯑꯀꯤꯕ ꯋꯥꯈꯟꯁꯨ ꯈꯟꯖꯜꯂꯨꯅꯨ꯫ ꯌꯨꯝꯒꯤ ꯏꯁꯣꯔꯕꯨ ꯆꯦꯠꯅ ꯊꯃꯣꯏꯗ ꯅꯤꯡꯖꯧ" ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯑꯍꯨꯝꯁꯤ ꯀꯤꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯇꯨꯝꯃꯝꯗꯦ꯫ ꯀꯤꯆꯟ ꯂꯣꯝꯗ ꯐꯤ ꯑꯃ ꯊꯥꯔꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯇꯨꯝꯃꯤꯟꯅꯔꯝꯃꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ ꯗꯦꯜꯂꯤꯗ ꯂꯩꯕ ꯏꯃꯥꯟꯅꯕꯤ ꯑꯃꯒꯤ ꯃꯄꯥ ꯃꯥꯏꯕ ꯑꯣꯏꯕ ꯑꯃ ꯂꯩ꯫ ꯃꯗꯨꯗ ꯐꯣꯟ ꯇꯧꯔꯒ ꯀꯥꯁꯤꯒꯤ ꯃꯔꯝꯗ ꯋꯥ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗꯁꯨ ꯑꯉꯛꯄꯅꯤ, ꯃꯥꯏꯕ ꯑꯗꯨꯅ ꯏꯃꯥꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯥꯏꯕ ꯑꯗꯨꯅꯁꯨ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯅ "ꯕꯕꯥ, ꯂꯥꯏ ꯑꯃꯨꯛꯇ ꯈꯣꯏꯔꯝꯊꯣꯛꯄꯤꯌꯨ" ꯍꯥꯏꯔꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯊꯣꯛꯈꯤꯕꯗꯒꯤ ꯃꯇꯝ ꯈꯔꯗꯤ ꯀꯥ ꯑꯗꯨꯗ ꯂꯩꯕꯗ ꯀꯔꯤꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯞꯇꯥ ꯑꯃꯃꯨꯛ ꯂꯩꯔꯒꯗꯤ ꯑꯃꯨꯛ ꯅꯧꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯃꯩꯉꯥꯛꯅꯕ ꯍꯧꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗꯁꯨ ꯃꯥꯏꯕ ꯑꯗꯨꯗ ꯐꯣꯟ ꯑꯃꯨꯛ ꯇꯧꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯆꯥꯁꯤꯡ, ꯕꯕꯥꯁꯨ ꯅꯈꯣꯏꯒꯤ ꯂꯥꯏ ꯈꯨꯔꯝꯃꯨꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯏꯁꯥꯁꯦ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗ꯭ꯔꯦ꯫ ꯍꯛꯆꯥꯡ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯛꯀꯥꯟꯗ ꯑꯃꯨꯛ ꯈꯣꯏꯔꯝꯕꯤꯔꯒꯦ꯫ ꯅꯈꯣꯏꯁꯨ ꯀꯥ ꯑꯗꯨ ꯊꯥꯗꯣꯛꯑꯒ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯂꯩꯅꯕ ꯇꯧꯔꯣ꯫ ꯊꯋꯥꯏ ꯑꯅꯤꯗꯨ ꯀꯥ ꯑꯗꯨꯗ ꯅꯩꯁꯤꯜꯂꯒ ꯂꯩꯔꯦ, ꯇꯥꯟꯊꯣꯛꯄ ꯋꯥꯅ ꯊꯣꯛꯑꯦ꯫ ꯑꯩꯅ ꯅꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯑꯒ ꯂꯥꯏ ꯈꯣꯏꯔꯝꯕꯁꯨ ꯅꯠꯇꯦ, ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯥꯞꯅ ꯈꯣꯏꯔꯝꯃꯛꯄꯅꯤ꯫ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯁꯤꯗꯒꯤ ꯏꯄꯥꯅ ꯑꯃꯨꯛ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯌꯦꯡꯕꯤꯔꯒꯦ" ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯃꯁꯤꯗꯤ ꯀꯌꯥ ꯀꯥꯟꯅꯕ ꯑꯣꯏꯔꯔꯣꯏ, ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯍꯧꯔꯁꯤ ꯍꯥꯏꯗꯅ ꯖꯒꯥ ꯑꯗꯨ ꯊꯥꯗꯣꯛꯑꯝꯃꯒ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯑꯣꯏꯅ ꯂꯩꯔꯝꯃꯤ꯫ ꯀꯣꯟꯅ ꯑꯩꯈꯣꯏꯅ ꯔꯦꯟ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯪꯉꯨꯕꯗ ꯃꯐꯝ ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯁꯥꯇ꯭ꯔ ꯑꯅꯤ ꯑꯍꯤꯡꯗ ꯃꯩ ꯍꯧꯒꯠꯂꯛꯄꯗꯒꯤ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯑꯒ ꯁꯤꯈꯤ ꯍꯥꯏ꯫ ꯃꯈꯣꯏꯒꯤ ꯊꯋꯥꯏꯅꯦ ꯍꯥꯏꯔꯛꯈꯤ꯫ ꯏꯃꯥꯟꯅꯕꯤꯒꯤ ꯃꯕꯨꯡꯁꯤꯡ ꯑꯗꯨꯅ ꯂꯩꯔꯝꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯐꯝ ꯑꯁꯤ ꯃꯩ ꯆꯥꯛꯇ꯭ꯔꯤ꯫ ꯀꯣꯟꯅ ꯃꯈꯣꯏꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯍꯤꯡꯅ ꯊꯣꯔꯛꯍꯧꯔꯤꯕꯁꯤ ꯌꯥꯝꯅ ꯐꯔꯦ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯁꯤꯅꯤ ꯑꯩꯅ ꯗꯦꯜꯂꯤꯗ ꯂꯩꯔꯛꯄꯗ ꯊꯦꯡꯅꯔꯛꯈꯤꯕ ꯑꯀꯤꯕ ꯊꯧꯗꯣꯛ꯫ ꯃꯌꯥꯝ, ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯖꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫